CBI na Churachandpur gi kesu pairaga nei Manipur da hojik irang asiga mari leinana atopa kes mapan amasu CBI na pairaga nei masina irang asiga mari leinana CBI na investigation tawgadaba kes asi punna taraga taret sukhrei agency asigi official na phongdorokpada irang asiga mari leinana laukhatgadaba kes asi hojik paikhaliba kes taraga taret asina aroibo oiroi makhata na nupi da sathaba crime natraga sexual assault ki thogdoksing leirabade madusu investigation tawgane hawjik phawbada CBI na nupi da sathaba sexual assault ki case ani yauna punna case nipan laukhatkhre masigi mathakta case mapan amasu laukhanaba process tawre masigi mathakta state asigi Churachandpur district da thokiba sexual assault ki case amasu laukhatlaba yai haire CBI na laukhatkadoriba case sing asigi manungda kharade SCNST Prevention of Atrocity Act 1989 gi provision mathau tarakane provision asi disupnatage DSP rank ki officer khaktana thijingadaba nei casing asi thijinbada DSP singna supervisory officer oiba yadabana SP sing mobilize tawduna investigation yengsin bathabak paikhalaga nei casing asi gi sample sing Central Forensic Science Laboratory da transfer tawraga nei nupi da sathaba crime sing thijinba made victim gi statement recording tawbada mathau taba nupi officer sing mobilize tawba hore haire aibu parliament wangangan khidabane foje outer Manipur parliamentary constituency gi NPF ke MP oiriba Dr. Loro S Fojena handakta loisin khiba parliament mifamda thajadabagi motion khanarakpada mahakna wangang khidabado NDA ge MP sing maruoina BJP gi MP sing na ngangdana bahairakpadagini haina national media da phongdokhre bangal miyam na topa kanglup sing na lana laukhiba yaba thabak thoram sing tawroise committee mitei pangal miyam na Manipur gi hojik oiriba phibam asida atopa kanglup sing na lana laukhiba yaba thabak thoram sing tawroise tangdu laitaba purakpada aikhoi punna thodang lomina si haina the United Mitei Pangal Committee Manipur na phongdorokle Manipur Press Club ta paumi singa unaba mada committee asigi wangang loi Rais Ahmad tampak mayum na hai hojik thogli beirang asida mitei pangal singi marakta ge miyoi kharana atopa kanglup singna nungai roidaba thabak thoram sing chathabagi pau tanaragli basimak laibak thivane sel kharagi damak mitei pangal miyamna awaz aitheng mayong nariba mitei iselinau singna nungai roidaba made lana laukhiba yaba makhal amatagi thabak tawroise masida natana hojik oiriba state asigi phiba masida anti element sing amade nisagi polam sing yonba amade pubana singba tawdana ba committee asina state asigi tongan ba mafam singda leiriba mitei pangal phurup ki miyam da wakhal tahanna ba awareness sing leptana sathare thogli bairang asida phurup asigi miyoi singi marakta ge lamhen tuhen ba yawrak labasu committee asida pau pibira o punna warak minasi haikhe